ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤ ꯂꯤꯂꯣꯡ ꯃꯇꯧꯈꯣꯡ ꯃꯃꯥꯡ ꯂꯩꯀꯥꯏ ꯏꯝꯐꯥꯜ ꯇꯨꯔꯦꯜ ꯇꯣꯔꯕꯥꯟꯗꯅꯤ꯫ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯏꯁꯤꯡ ꯇꯨꯔꯦꯜ ꯏꯁꯤꯡꯒꯤ ꯐꯤꯕꯝ ꯑꯞꯗꯦꯠ ꯃꯇꯦꯛ ꯑꯃꯇꯪ ꯇꯧꯖꯒꯦ꯫ ꯏꯁꯤꯡꯁꯤ ꯍꯦꯟꯒꯠꯂꯤ꯫ ꯏꯁꯤꯡ ꯍꯦꯟꯒꯠꯄ ꯂꯦꯞꯇꯦ ꯍꯧꯖꯤꯛ ꯍꯧꯖꯤꯛꯀꯤ ꯏꯔꯦꯟ ꯃꯄꯥꯗꯅꯤ ꯑꯩꯈꯣꯏꯅ ꯂꯩꯖꯔꯤꯕꯁꯤ꯫ ꯌꯥꯝ ꯌꯥꯡꯅ ꯆꯦꯜꯂꯤ ꯏꯁꯤꯡ꯫ ꯏꯁꯤꯡꯁꯤ ꯀꯟꯅ ꯍꯦꯟꯒꯠꯂꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯋꯥꯔꯅꯤꯡ ꯂꯦꯚꯦꯜꯒꯤ ꯃꯊꯛꯇ ꯆꯦꯜꯂꯦ꯫ ꯏꯟ ꯆꯤꯡꯏ ꯃꯌꯥꯝ ꯏꯟ ꯆꯤꯡꯏ ꯃꯔꯛ ꯃꯔꯛꯇ ꯑꯗꯨꯝ꯫ ꯌꯥꯝ ꯄꯥꯛꯑꯦ ꯏꯁꯤꯡꯁꯤ ꯇꯨꯔꯦꯜ꯫ ꯑꯩꯈꯣꯏꯅ ꯂꯩꯔꯤꯁꯤ ꯏꯔꯦꯟ ꯃꯄꯥ ꯈꯔ ꯄꯥꯛꯄ ꯃꯐꯝꯁꯨ ꯑꯣꯏ꯫ ꯏꯁꯤꯡꯁꯤ ꯌꯥꯝ ꯀꯟꯅ ꯆꯦꯜꯂꯦ ꯏꯆꯦꯜꯁꯤ꯫ ꯑꯁꯣꯝ ꯋꯥꯡꯃꯁꯤꯅ ꯋꯥꯡꯒꯣꯏ ꯀꯦꯟꯗ꯭ꯔꯒꯤ ꯏꯔꯝ ꯁꯤꯐꯥꯏ꯫ ꯑꯁ꯭ꯋꯥꯏꯗ ꯑꯃꯨꯛꯀ ꯆꯠꯁꯤ꯫ ꯎꯝ ꯍꯧꯖꯤꯛ ꯂꯩꯖꯔꯤꯕꯁꯤ ꯔꯤꯇꯦꯅꯤꯡ ꯋꯥꯜ ꯃꯄꯥꯅꯤ꯫ ꯏꯁꯤꯡꯁꯤ ꯍꯧꯖꯤꯛ ꯉꯥꯏꯍꯥꯛꯁꯤꯗꯁꯨ ꯐꯅꯌꯥꯝꯅ ꯍꯦꯟꯒꯠꯂꯤ꯫ ꯅꯣꯡꯁꯨ ꯑꯃꯨꯛ ꯇꯥꯁꯤꯜꯂꯛꯂꯤ꯫ ꯃꯥꯡꯖꯧꯅꯅ ꯃꯔꯤ ꯂꯩꯅꯕ ꯗꯤꯄꯥꯔꯠꯃꯦꯟꯁꯤꯡꯅ ꯈꯨꯗꯣꯡꯊꯤꯕꯗꯒꯤ ꯉꯥꯛꯊꯣꯛꯅꯕ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯂꯧꯈꯠꯍꯟꯅꯤꯡꯉꯤ꯫ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯏꯁꯤꯡꯒꯤ ꯏꯃꯥꯏꯁꯤ ꯋꯥꯡꯉꯤ꯫ ꯍꯥꯟꯅ ꯃꯥꯡꯖꯧꯅꯅ ꯈꯨꯗꯣꯡꯊꯤꯕ ꯌꯥꯕ ꯃꯐꯝꯁꯤꯡ ꯄꯥꯎ ꯂꯧꯕꯤꯔꯒ ꯑꯦꯗꯚꯥꯟꯁ ꯇꯤꯝ ꯊꯥꯕꯤꯗꯨꯅ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤꯅ ꯃꯤꯠꯌꯦꯡ ꯆꯪꯕꯤꯍꯧꯕ ꯁꯣꯏꯗ꯭ꯔꯤꯉꯩꯗ ꯁꯣꯏꯔꯛꯂꯒꯗꯤ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯑꯋꯥꯕꯒꯤ ꯃꯊꯛꯇ ꯑꯋꯥꯕ ꯑꯃꯃꯨꯛ ꯑꯣꯏꯗꯧꯔꯤꯕꯅꯤ꯫ ꯏꯝꯐꯥꯜꯒꯤ ꯑꯌꯥꯝꯕ ꯃꯐꯝꯁꯤꯡꯗ ꯍꯧꯖꯤꯛ ꯆꯦꯜꯂꯤ ꯆꯦꯜꯂꯤ꯫ ꯏꯝꯐꯥꯜꯒꯤ ꯑꯦꯔꯤꯌꯥꯒꯤ ꯑꯌꯥꯝꯕ ꯃꯐꯝꯁꯤꯡꯗ ꯍꯧꯖꯤꯛ ꯏꯁꯤꯡ ꯄꯥꯁꯤꯟꯗꯨꯅ ꯊꯨꯝꯖꯤꯟꯕꯒꯤ ꯐꯨꯇꯦꯖ ꯀꯌꯥꯃꯔꯨꯝꯁꯨ ꯑꯩꯈꯣꯏꯅ ꯎꯔꯕꯅꯤ꯫ ꯑꯗꯨꯅ ꯌꯥꯔꯤꯕ ꯃꯈꯩ ꯑꯩꯈꯣꯏ ꯂꯩꯀꯥꯏ ꯂꯩꯀꯥꯏꯒꯤ ꯄ꯭ꯔꯖꯥꯁꯤꯡꯅꯁꯨ ꯏꯁꯥꯒꯤ ꯏꯊꯧꯅꯤ ꯈꯟꯅ ꯈꯨꯗꯣꯡꯊꯤꯕ ꯌꯥꯕ ꯃꯐꯝꯁꯤꯡ ꯆꯦꯛꯁꯤꯟꯅ
ꯉꯥꯛ ꯁꯦꯟꯕꯤꯕ ꯂꯣꯏꯅ ꯗꯤꯄꯥꯔꯠꯃꯦꯟꯒ ꯄꯥꯎ ꯐꯥꯎꯅꯕꯤꯔꯒ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛ ꯈꯨꯗꯣꯡꯊꯤꯕꯗꯒꯤ ꯀꯟꯃꯤꯟꯅꯍꯧꯅꯕ ꯊꯕꯛ ꯄꯥꯏꯈꯠꯄ ꯇꯉꯥꯏ ꯐꯗꯦ ꯅꯣꯏ ꯃꯌꯥꯗ ꯆꯠꯀꯅꯨ ꯏꯕꯥꯏ ꯁꯂꯥꯝꯒꯤ ꯁꯤꯡꯗꯨꯔ ꯁꯤ ꯂꯩꯁꯦ ꯃꯥꯟꯗꯦꯗ ꯀꯅꯥ ꯍꯤꯅꯣ ꯃꯁꯤ ꯇꯥꯎꯗ ꯌꯦꯟꯊꯣꯛꯑꯅꯤ ꯈꯟꯕ ꯍꯨꯜꯂꯝꯒꯅꯤ ꯏꯁꯤꯡꯁꯤ ꯌꯥꯝ ꯍꯦꯟꯀꯠꯂꯦ ꯉꯁꯥꯏ ꯌꯦꯡꯅꯕꯗꯗꯤ ꯉꯁꯥꯏ ꯑꯌꯨꯛꯀꯤ ꯁꯤꯒꯤ ꯇꯦꯅꯤꯡ ꯋꯥꯜꯁꯤꯒꯤ ꯁꯦꯀꯦꯟ ꯁ꯭ꯇꯦꯞꯁꯤ ꯌꯧꯔꯝꯕ ꯅꯠꯇꯦ ꯍꯧꯖꯤꯛꯇꯤ ꯁꯦꯀꯦꯟ ꯁ꯭ꯇꯦꯞꯁꯤ ꯊꯨꯝꯒꯗꯧꯔꯦ ꯅꯣꯡꯁꯤ ꯄꯨꯃꯝ ꯃꯝꯅ ꯂꯩ ꯑꯌꯥꯝꯕ ꯃꯐꯝꯁꯤꯡꯗ ꯅꯣꯡ ꯆꯨꯕꯒꯤ ꯄꯥꯎ ꯐꯪꯉꯤ ꯅꯣꯡꯁꯤ ꯂꯦꯞꯇꯦ ꯇꯥꯁꯜꯂꯛꯑꯦ ꯇꯧꯔꯤꯁꯦ ꯂꯦꯞꯇꯦ ꯀꯃꯦꯟꯇ꯭ꯔꯤꯗꯨ ꯈꯔ ꯐꯅ ꯇꯧꯔꯛꯑꯣ ꯑꯗꯨꯅ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯍꯧꯖꯤꯛ ꯅꯣꯡꯁꯨ ꯆꯨꯕꯁꯨ ꯂꯦꯞꯇꯦ ꯑꯗꯨꯅ ꯑꯁꯣꯛꯄ ꯃꯐꯝ ꯍꯥꯏꯕꯗꯤ ꯏꯐꯨꯠ ꯐꯥꯎꯖꯤꯟꯕꯒꯨꯝꯕ ꯄꯥꯁꯤꯟꯕ ꯃꯐꯝꯒꯨꯝꯕꯁꯤꯡꯗꯨ ꯑꯦꯂꯥꯔꯠ ꯑꯣꯏꯅ ꯂꯩꯃꯤꯟꯅꯁꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯅꯣꯡ ꯆꯨꯔꯛꯄꯁꯤꯗꯤ ꯅꯣꯡꯖꯨ ꯊꯥ ꯃꯇꯝ ꯑꯣꯏꯕꯅꯤꯅ ꯑꯗꯨꯝ ꯆꯨꯔꯛꯀꯅꯤ ꯁꯤꯗꯩꯁꯨ ꯍꯦꯟꯅ ꯆꯨꯔꯛꯈꯤꯕ ꯌꯥꯏ ꯑꯗꯨꯕꯨ ꯃꯁꯤ ꯈꯨꯗꯣꯡꯊꯤꯕ ꯀꯌꯥꯁꯤ ꯊꯣꯛꯇ꯭ꯔꯤꯉꯩꯗ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯂꯧꯈꯠꯄ ꯍꯥꯏꯁꯤ ꯑꯩꯈꯣꯏ ꯊꯧꯗꯥꯡꯅꯤ ꯑꯗꯨꯅ ꯃꯔꯤ ꯂꯩꯅꯕ ꯗꯤꯄꯥꯔꯠꯃꯦꯟ ꯂꯩꯉꯥꯛꯀꯤ ꯗꯤꯄꯥꯔꯠꯃꯦꯟꯁꯤꯡꯒ ꯄꯥꯎ ꯐꯥꯎꯅꯔꯒ ꯑꯗꯨꯝ ꯃꯔꯝ ꯆꯥꯅ ꯑꯁꯣꯛꯄ ꯏꯐꯨꯠ ꯐꯥꯎꯖꯤꯟꯕ ꯑꯗꯨꯒꯨꯝꯕ ꯄꯥꯁꯤꯟꯕ ꯃꯐꯝꯁꯤꯡꯗꯨ ꯃꯇꯝ ꯆꯥꯅ ꯁꯦꯝꯖꯤꯟ ꯁꯥꯖꯤꯜꯂꯒ ꯑꯁꯣꯏ ꯑꯉꯥꯝ ꯊꯣꯛꯇꯅꯕ ꯄꯟꯒꯨꯝꯕ ꯀꯥꯏꯗꯅꯕ ꯂꯧ ꯅꯝꯕꯔ ꯀꯥꯏꯗꯅꯕ ꯍꯣꯠꯅꯁꯤ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯒꯤ ꯐꯤꯕꯝꯁꯦ ꯌꯥꯝ ꯂꯨꯁꯤꯜꯂꯛꯑꯦ ꯏꯁꯤꯡꯁꯤ ꯇꯨꯔꯦꯜꯁꯤꯡꯁꯤ ꯏꯁꯤꯡ ꯂꯦꯚꯦꯜ ꯌꯥꯝ ꯍꯦꯟꯀꯠꯂꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯎꯠꯆꯔꯤꯕ ꯃꯐꯝꯁꯤꯅ ꯏꯝꯐꯥꯜ ꯇꯨꯔꯦꯜꯅꯤ ꯏꯝꯐꯥꯜ ꯇꯨꯔꯦꯜ ꯑꯁꯣꯝ ꯅꯥꯀꯟꯒꯤꯁꯤꯅ ꯏꯔꯝ ꯁꯤꯐꯥꯏ ꯋꯥꯡꯒꯣꯏ ꯀꯦꯟꯗ꯭ꯔꯒꯤ ꯏꯔꯝ ꯁꯤꯐꯥꯏꯅꯤ ꯑꯗꯨꯒ ꯁꯣꯝ ꯅꯥꯀꯟꯒꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯂꯤꯂꯣꯡ ꯑꯦꯁꯤꯒꯤ ꯑꯇꯧꯈꯣꯡ ꯃꯃꯥꯡ ꯂꯩꯀꯥꯏꯅꯤ ꯅꯣꯡꯁꯤꯁꯨ ꯆꯨꯕ ꯂꯦꯞꯇꯦ ꯑꯗꯨꯝ ꯑꯗꯨꯅ ꯑꯦꯂꯥꯔꯠ ꯑꯣꯏꯅ ꯑꯗꯨꯝ ꯃꯇꯝ ꯄꯨꯝꯕꯗ ꯑꯦꯂꯥꯔꯠ ꯑꯣꯏꯅ ꯂꯩꯃꯤꯟꯅꯁꯤ ꯅꯣꯡꯁꯨ ꯆꯨ ꯂꯦꯞꯇꯕꯅꯤꯅ ꯏꯁꯤꯡꯁꯨ ꯍꯦꯟꯒꯠꯄ ꯂꯦꯞꯇꯕꯅꯤꯅ ꯑꯁꯣꯏ ꯑꯉꯥꯝ ꯊꯣꯛꯇꯅꯕ ꯑꯁꯣꯏ ꯑꯉꯥꯝ ꯊꯣꯛꯇꯕꯁꯨ ꯑꯣꯏꯍꯟꯁꯅꯨ
ꯃꯄꯨꯅ ꯊꯧꯖꯥꯟ ꯇꯧꯕꯤꯁꯅꯨ꯫ ꯁꯦ ꯑꯩꯈꯣꯏꯅ ꯂꯩꯔꯤꯁꯤ ꯏꯝꯐꯥꯜ ꯇꯨꯔꯦꯟꯒꯤ ꯏꯔꯦꯟ ꯃꯄꯥꯗꯅꯤ, ꯁꯤꯗ ꯂꯩꯁꯜꯂꯒ ꯌꯥꯝꯅ ꯆꯥꯎꯅ ꯍꯥꯟꯅꯗꯩꯁꯨ ꯑꯗꯨꯝ ꯆꯥꯎꯅ ꯂꯩꯔꯕ ꯃꯐꯝ, ꯄꯥꯛꯅ ꯂꯩꯔꯕ ꯃꯐꯝꯅꯤ꯫ ꯑꯗꯨꯅ ꯍꯧꯖꯤꯛ ꯈꯨꯗꯣꯡꯊꯤꯕ ꯍꯥꯏꯕꯗꯤ ꯏꯐꯨꯠ ꯐꯥꯎꯖꯤꯟꯕ, ꯂꯝꯕꯤ ꯄꯥꯁꯤꯟꯕ ꯑꯗꯨꯒꯨꯝꯕꯁꯤꯡꯗꯣ ꯐ꯭ꯂꯠ ꯀꯟꯇ꯭ꯔꯣꯜ ꯗꯤꯄꯥꯔꯠꯃꯦꯟꯒꯤ ꯃꯤꯑꯣꯏꯁꯤꯡꯒ ꯃꯇꯝ ꯆꯥꯅ ꯄꯥꯎ ꯐꯥꯎꯅꯕꯤꯔꯒ ꯈꯨꯗꯣꯡ ꯆꯥꯗꯕꯁꯤꯡ ꯑꯗꯨ ꯃꯇꯝ ꯆꯥꯅ ꯁꯣꯜꯕ ꯇꯧꯅꯕ ꯍꯣꯠꯅꯍꯧꯁꯤ꯫ ꯑꯗꯨꯒ ꯄꯥꯎꯁꯨ ꯑꯗꯨꯝ ꯄꯤꯅꯁꯤ꯫ ꯀꯩꯅꯣꯁꯤ ꯑꯝꯇ ꯑꯗꯨꯅ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯍꯧꯖꯤꯛ ꯄꯨꯡ ꯀꯌꯥ ꯇꯥꯔꯦ? ꯍꯧꯖꯤꯛ ꯄꯨꯡ 4:94 ꯆꯠꯂꯦ꯫ ꯍꯣꯔꯦꯟ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝ ꯑꯃꯛꯀ ꯑꯞꯗꯦꯠ ꯑꯃꯨꯛ ꯄꯤꯖꯔꯛꯀꯦ, ꯍꯧꯖꯤꯛ ꯀꯌꯥꯝ ꯍꯦꯟꯀꯠꯄꯅꯣ ꯍꯥꯏꯕꯗꯣ꯫ ꯁꯤ ꯍꯧꯖꯤꯛ ꯏꯁꯤꯡꯁꯤꯁꯨ ꯌꯥꯝꯅ ꯀꯟꯅ ꯆꯦꯜꯂꯤ, ꯑꯗꯨꯒꯤ ꯍꯦꯟꯀꯠꯄꯁꯨ ꯂꯦꯞꯇꯦ, ꯅꯣꯡꯁꯨ ꯆꯨꯕꯁꯨ ꯂꯦꯞꯇꯦ꯫ ꯃꯌꯥꯝ ꯑꯗꯨꯅ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯂꯧꯈꯠꯂꯒ ꯑꯗꯨꯝ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯂꯧꯈꯠꯂ ꯂꯩꯃꯤꯟꯅꯁꯤ꯫